Ma'am, ngasi Marconi lere, Marconi. Hai, Marconi gaya ngasi singkari, singka bese kemana kabra aku sih, potha bagum, hiking gum, atau gaya penthi bagum capne bagu aku sih. Atau gak, singda kermaina, ising pangdom pangdom ina kermaina lagi berah itu ulak keko. Hasil lere, aku sing lere kau sih, sing lok nasi. Lok tapi ni lok kising sengai tapi ni aku gini semuanya caham itu sih maksina ko laga kal laga adum thola kan ise dum siang bising nasi mot man wan ko semuanya mini hing mana asma thak tagi moi gari na ka bangam da moi yum do sing lai gyara su adu moi tu semuanya lok tagi lawr chai ba ko anduna ai uchaning mo se khoi sing da lai se nungai bu yam nungai du wa ba gi su yam lai ba ko Hojiki magi yumsina ching mudak ta lai khawgi gai sina angam do ka bangam da bagi masi sing oko sida water supply su yaudri bako wai do aduna water supply su yaudabnina duga gari gi sing lawgi harsu gari na ka bangam dum no pa letraga smana hoktagi sing lawro season ai bako mata Marconi chali aina inari हाँ यापन सुदम थोड़े तो सिलोन हला पुरो हिया सुया तो क्या खर्चा बर्दों यापन दो सुदम हिक्स ना मत क्या इसलिए Masih inau mayam ga cing da hiking gi mong tu chapan akoi asom akoi bani nasi kurbung de ka khre bako ade kara kada inau mayam sala ka ni moi yang mina se matang tang ngai ni video sa hello me asim matik katanga bu mang ya dre as adu asim matik katang kara pada ko ai na phang mu do se si phang mà chúng không nào cả mà đi không tông ấy nó tông thế slipper này, vậy sẽ phong nguyên ha, phong mầm giúp anh xem cái này sẽ không thắc kít ha này sẽ khôi ăn khai co, mỗi càng gu mỗi đi khát tăng, mỗi càng gu nó trôi sẽ chính nó cũng bao cũng xem mà đó, hàng buồn thôi, mình nào khôi nằm em xem cái sẽ bao cũng chính phẩm, mỗi walk tôi phong quay này sẽ, irang hồ cũng tông được co. Ngoài mấy em làm sao? Aku mỗi ngày là ngày nào kita ka cái này boko, mỗi sự lạc cái này. Bây giờ mình xem thằng mỗi lạc của tôi lạc cái khana khana ra hay đó. Aku mi ni mỗi lạc rồi. Gaya itu deh. Aku zapogi deh ni. Why ya ba? Saya dia punya kari suai dia gaya tong lah raga. Ya udah aku hamza. Agi sobusan. Mitong nambi dah nema kusi. Ma'am, kau sport jauh kre. Asal uji makha dah nak potha dah se. Aduh, asom dah ya pun tiba hudi thola itu. Se, aduh sih asi side se. Kenapa tamda mushroom tamda patna ho mani se. Hana. Aku ilmu dekar asu ya betul ko. Sim hamze asma khaje pras main ngam mani he. Aduh inglo ko. Uyung yam ho mani sim hamze. Tahu ni. Aku ingin ngasih taruh ke ketemu nupan. Aku he. Ma'am, hi, hello. Amadi. Aku na gari damdong impeti jasa. Yamaha ni rakam ngam da broka ba. Lambi do angam ba dag ka bdi ngam de na 4 speed di mamang di hor. Yare. Yon baga andi lupa lising kun mga ga hai chai hoirong gi gari ne. Achim matek chu ka ngam da ba Yamaha. Bini na tro.
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯒ꯭ꯂꯦꯟꯁꯨ ꯂꯥꯛꯈ꯭ꯔꯦ ꯁ꯭ꯀꯦꯂꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯁꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯖꯥ ꯆꯥꯎꯕ ꯁꯤꯁꯨ ꯁ꯭ꯀꯦꯂꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯃꯥꯅ ꯕꯣꯗꯤꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯀꯌꯥ ꯋꯥꯠꯂꯦꯕ ꯑꯅꯤꯔꯣ ꯑꯃꯔꯣ ꯑꯣ ꯍꯧꯖꯤꯛ ꯃꯤ ꯑꯃꯈꯛꯇꯪ ꯋꯥꯠꯂꯤ ꯍꯣꯇꯦꯜꯅ ꯀꯤꯝ ꯂꯣꯛꯁꯨꯔꯤ ꯕꯣꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯖꯨꯋꯥꯔ ꯁꯥꯟꯅꯒꯗꯧꯔꯦ ꯐꯥꯒꯤ ꯇꯧꯅꯦ ꯖꯨꯋꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗꯁ ꯐꯥꯕꯤꯒꯨꯝꯕꯅꯤꯗ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯅꯀꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯤꯜꯂ ꯁꯥꯟꯁꯦ ꯀꯅꯥ ꯀꯅꯥ ꯄꯥꯔꯇꯤꯔ ꯏꯕꯥꯅꯤ ꯄꯥꯔꯇꯤꯔꯥ ꯏꯕꯥꯅꯤ ꯄꯥꯔꯇꯤ ꯊꯔꯣꯏꯅ ꯀꯅꯥ ꯀꯛꯀꯗꯕ ꯑꯩꯒꯤ ꯆꯥꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤ ꯍꯩꯅꯕꯤꯗꯤ ꯆꯥꯕ ꯈꯛꯇꯅꯦ ꯃꯥꯒꯤ ꯆꯦ ꯈꯨꯇꯣꯠ ꯇꯣꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯀꯔꯤꯅ ꯍꯧꯕ꯭ꯔꯥ ꯑꯣꯍꯣ ꯁꯤꯗꯤ ꯀꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯀꯛꯂꯒꯦꯀꯣ ꯃꯌꯥꯝ ꯀꯔꯝꯕꯅ ꯀꯛꯁꯤꯒꯦ ꯀꯤꯁꯪ ꯑꯁꯤꯗꯤ ꯐꯖꯕ ꯉꯥꯛꯇꯅꯤꯅꯦ ꯄꯥꯝꯃꯨꯏꯅ ꯀꯛꯀꯗꯕꯁꯨ ꯑꯩꯅ ꯀꯛꯀꯦꯁꯤ ꯑꯗꯨꯗꯤ ꯁꯣ ꯇꯧꯅꯤꯡꯉꯥꯏꯔ ꯑꯩꯈꯣꯏ ꯏꯅꯥꯎ ꯐꯖꯕ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ 마수 까는 찌 사는 올라가고 마세. 농어이가 빨리 나보자. 아니니까. 그럼 뭐라? 신나 까나 타로이 깎리. 농아이브로 타로 깎고서. 나로 보이나 스마일 사나래 여나 타로 깎고서 농아이브로. 타로이 셈에 농 타로이 두니까. 하우도. lamien law no kholam bene si dak ahum je as phage paisen ma kan go sino kholam manem lamien du na as kin nak kitang ngai ne khutna pha ni ngai ge kholam ma pai grawan da adu kan da khoi nong mai pai ba inaw no pa si yorok tri ba si pai ba se si le ram di as smile tang lap na ko to ro kap ko dam ne ba ko rom bon da ba as nai do mayam ulake mathang mathang khoi ke to gudra ba hai do अखोई के नोसु यापन जो खर थी गनी बको नोसु यापन सिते सुले ते सिदि चावले खोइमु गो फंगदि हर आउनी गो खोइमु अचौबदो अदुगो फंगदि अस पॉलिशिंग yang पॉलिशिंग 30 40 30 गो मदि यम लाइन फंगम खोइमु फंगदि करिरो Kenapa winner ni yom tu lupa kaya yom ni kang bro, koi muda, nopi besar ni onda. Macam sila deh, koi singkut nama hau lagi. Sida thong tu ini koi je, koi bangun sini hai dau le. Kau ni hai nanti koi je. Sing hai betul tu lagi punya ni hau betul. Songe as sing pamu ya. Dilir mah biauri. Ya ni ya. Prek lawan aku. Prek. Memang kau se stop se, gas sang bahap ni kan, kau tang tian kau se, uhap kau, uhap lagi semain tanggal le. The oxhaga. Masai ki tharoi juga. Dosi mamang lep jena gari phajak khaba Yamaha RX 100 ne. Sida mo alu lai si alu su ham ngai na horan. Mathang ulak ke mayam nong pa si ngamsinga ibani se kana yetna ri. Mana si asida moi khoi ching gi maton si de smai tharam me ba mi na ko. Mana hai sina si je watermelon ni sine. Aina hai na si se pumpkin mal le sine mairen mal have ne ba ko. Mairen pampi. Aisu watermelon ki kenu male wat. Ado sise watermelon oidura aduga mairen oidura mayamna akhang mi yor de habiramo. Kot chaw ro sikso. Cha hi gani moi kot yam cha hi gani. Yam nauri ba. Hojikan je mayam mobile gumba tholopa network gumba lakpadagi net gumba lakpadagi myam se singumba game phone na thana khrabagi ko singumba card gumba thana basu mina pak leitre ba duna ngasi je khoidum network phangdum humda lagaga time pass ki oina bong gumba thana ra ngak tang thana jabwa na se do khoi
ꯕꯣꯝ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯗꯁꯋꯥꯕꯤ ꯁꯥꯟꯅꯕꯅꯦꯕ ꯃꯣꯕ ꯍꯥꯏꯖꯜꯂꯦ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯕ ꯈꯪꯗꯦ ꯑꯁꯤꯗꯤ ꯌꯦꯟꯅ ꯈꯣꯠꯂꯝꯕꯅꯤꯀꯣ ꯁꯦ ꯅꯣꯏ ꯊꯥꯖꯔꯣꯏ ꯆꯤꯡꯗ ꯂꯥꯛꯄ ꯀꯥꯟꯗ ꯉꯁꯥꯏ ꯑꯁ ꯂꯝꯍꯥꯡ ꯉꯥꯛꯇꯅꯦ ꯁꯦ ꯌꯦꯡꯉꯣ ꯀꯥꯏꯗ ꯅꯨꯡꯁꯥ ꯆꯥꯕꯁꯨ ꯋꯥꯍꯟꯒꯦ ꯍꯥꯏꯔ ꯃꯊꯛ ꯀꯥꯎꯋꯦ ꯃꯣꯏꯁꯦ ꯋꯥꯍꯟꯒꯦ ꯍꯥꯏꯔ ꯅꯨꯡꯁꯥꯗ ꯐꯖꯅ ꯋꯥꯍꯟꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯑꯗꯨꯝ ꯚ꯭ꯌꯨ ꯐꯖꯕꯅꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯦ ꯁꯤ ꯈꯪꯉꯤꯅꯦ ꯃꯌꯥꯝꯗ ꯎꯠꯄꯤꯒꯦ ꯃꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯣ ꯁꯤꯅꯤꯗ ꯁꯦꯡꯉꯣ ꯃꯌꯥꯝ ꯆꯤꯡ ꯉꯥꯛꯇꯅꯦ ꯁꯦ ꯁꯤꯁꯨ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯈꯣꯏꯃꯨ ꯑꯆꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯐꯪꯉꯗꯤꯀꯣ ꯌꯥꯝ ꯍꯔꯥꯎꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯪꯉꯒꯗꯤ ꯁꯣꯝ ꯁꯥꯏꯠꯀꯨꯝꯕꯁꯦ ꯄꯥꯛ ꯂꯩ ꯑꯗꯨꯝ ꯊꯣꯛꯀꯟꯕꯅꯦꯕꯀꯣ ꯑꯗꯨ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯃꯄꯤꯗꯣ ꯐꯥꯔꯒ ꯌꯨꯝꯒ ꯈꯔ ꯅꯛꯅꯕ ꯃꯐꯝꯗ ꯊꯝꯃꯔꯗꯤꯀꯣ ꯆꯥꯎꯔꯛꯀꯥꯟꯗ ꯃꯣꯏꯒꯤ ꯄ꯭ꯂꯦꯠ ꯂꯩꯕꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨ ꯂꯧꯊꯣꯛꯄꯩꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯤꯅ ꯂꯩꯅꯩꯌꯦꯕ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 1,500 ꯑꯗꯨꯃꯥꯏꯅ ꯇꯥꯕꯅꯦꯕ ꯌꯥꯝ ꯍꯣꯡꯉꯕꯅꯤꯀꯣ 1,500ꯁꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯀꯦꯖꯤ ꯑꯃꯗ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯒ ꯐꯪꯉꯗꯤ ꯑꯁ ꯍꯔꯥꯎꯒꯅꯤ ꯑꯗꯨꯗꯣ ꯌꯥꯝꯗ꯭ꯔꯕꯗꯀꯣ ꯂꯨꯄꯥ 10,000 ꯌꯥꯝ ꯂꯥꯏꯅ ꯇꯥꯜꯂꯦꯕ ꯑꯗꯨꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯖꯁ ꯂꯩꯕꯥꯛ ꯇꯧꯊꯣꯛꯑꯒ ꯃꯀꯣꯟ ꯁꯦꯝꯃꯒ ꯊꯝꯕ ꯈꯛꯇꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯅꯤ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕ ꯑꯣꯛꯇꯣꯕꯔ ꯂꯥꯁ ꯋꯤꯛꯀꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯋꯥꯅꯦꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯈꯣꯏꯃꯨꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯗ ꯂꯧꯊꯣꯛꯄ ꯆꯠꯄꯒ ꯍꯥꯞꯄꯒ ꯊꯝꯃꯅꯤ ꯂꯧꯊꯣꯛꯄꯒ ꯑꯗꯨꯒ ꯑꯃꯨꯛꯀ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯀꯌꯥꯃꯨꯛ ꯂꯥꯏꯅ ꯇꯥꯟꯕ꯭ꯔꯣ ꯂꯨꯄꯥ 1,000 ꯌꯥꯝꯗ꯭ꯔꯕꯅꯤꯀꯣ 10,000 ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯦ ꯌꯥꯄꯟ ꯑꯩꯁꯦ ꯄꯩꯇꯨ ꯄꯥꯏꯔꯛꯑꯝꯒꯗꯕꯅꯤꯗ ꯁꯣꯝꯗꯁꯨ ꯐꯠꯇꯗ꯭ꯔꯥ ꯎꯁꯦꯀꯣ ꯍꯥꯏꯖꯕ ꯋꯥꯅꯤ ꯀꯛꯇꯕꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯁꯨ ꯌꯥꯝꯃꯛꯈ꯭ꯔꯦ ꯌꯨꯝ ꯁꯥꯕꯗꯁꯨ ꯆꯪꯉꯦ ꯎꯁꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯀꯛꯇꯦꯕꯀꯣ ꯔꯤꯖꯥꯞ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯤꯅ ꯀꯛꯑꯦ ꯍꯥꯏꯔꯁꯨ ꯄꯨꯡꯀꯛ ꯀꯛꯄ ꯅꯠꯇꯦꯕ ꯃꯔꯝ ꯆꯥꯔꯀꯥꯟꯗ ꯀꯛꯍꯟꯕꯅꯦꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯂꯩꯔꯤ ꯃꯌꯥꯝ ꯎ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯎꯆꯥꯟꯁꯦ ꯍꯧꯔꯒꯗꯤ ꯎꯌꯨꯡꯁꯨ ꯑꯃꯨꯛ ꯃꯑꯣꯡ ꯇꯥꯗꯕ ꯏꯁꯤꯡ ꯄꯤꯕꯗꯤ ꯎꯌꯨꯡꯁꯤꯅ ꯄꯤꯕꯅꯦꯕꯀꯣ ꯎꯆꯥꯟꯁꯤꯗꯤ ꯏꯁꯤꯡ ꯆꯨꯞꯄꯅꯦ ꯃꯣꯏꯗꯤ ꯄꯥꯛ ꯏꯁꯤꯡ ꯀꯪꯕꯅꯦ ꯍꯥꯏ ꯃꯣꯏ ꯎꯆꯥꯟꯁꯦ ꯑꯍꯟꯈꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯎꯆꯥꯟ ꯂꯩꯕꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯐꯩꯖꯥꯒꯤ ꯎ ꯅꯠꯇ꯭ꯔꯣ ꯐꯩꯖꯥꯒꯤ ꯎꯅꯦꯁꯦ ꯐꯩꯖꯥꯒꯤ ꯄꯥꯝꯕꯤꯗꯣ ꯍꯧꯖꯤꯛ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯦ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯅꯤꯡꯉꯥꯏꯅꯦ ꯑꯗꯨꯒ ꯁꯤ ꯐꯨꯠꯈ꯭ꯔꯕꯗꯨꯁꯨ ꯂꯩꯌꯦ ꯑꯁꯤ ꯈꯤꯇꯪꯗꯤ ꯋꯥꯠꯈꯤꯒꯅꯤꯀꯣ ꯌꯥꯔꯝꯅꯤ ꯌꯥꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯀꯗꯧꯔꯦ ꯁꯨꯃꯥꯏꯅ ꯃꯦꯠꯄꯅꯦ ꯃꯣꯔꯣꯛꯁꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯃꯥ ꯃꯔꯨꯞ ꯃꯦꯍꯟꯕ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅ ꯋꯦꯠ ꯈꯔ ꯌꯥꯝꯕ ꯅꯝꯕꯗꯣ ꯈꯔ ꯊꯨꯅ ꯇꯣꯏꯅꯦꯕ ꯃꯥꯒꯤꯗꯣ ꯋꯦꯠꯁꯦ ꯑꯗꯨꯒꯤꯅꯦ ꯁꯤ ꯒꯥꯔꯤꯗꯣ ꯇꯥꯏꯅꯗꯅ ꯒꯥꯔꯤ ꯐꯠꯇ꯭ꯔꯕꯅꯦ ꯀꯥꯏꯅ ꯃꯥꯏ ꯋꯦꯠꯁꯤ ꯀꯃꯥꯏꯅ ꯆꯤꯡꯗꯣꯏꯅꯣ ꯁꯤ ꯒꯥꯔꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯕ꯭ꯔꯣ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯃꯈꯨꯟ ꯅꯝꯕꯁꯦ ꯀꯤꯂꯣ 10 ꯆꯥꯡꯗ ꯅꯝꯃꯛꯄꯅꯦ ꯃꯥꯅ ꯑꯣ ꯅꯣꯏ ꯆꯤꯡ ꯆꯠꯂꯁꯨ ꯃꯥ ꯑꯗꯨꯝ ꯁꯤꯡꯖꯨ ꯃꯦꯠꯂꯦꯗꯣ ꯑꯗꯨꯔꯥ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯁꯤ ꯑꯣꯛꯁꯥꯒ ꯑꯁꯤ ꯃꯆꯨꯒ ꯍꯥꯞꯇ꯭ꯔꯤ ꯑꯩꯈꯣꯏ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯁꯨ ꯍꯥꯞꯇ꯭ꯔꯤ ꯃꯁꯂꯥꯒꯨꯝꯕꯁꯨ ꯃꯦꯜꯂꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯍꯧꯗꯕ ꯑꯃ ꯂꯩꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯊꯣꯡꯉꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯄꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯤ ꯇꯨꯔꯦꯟꯗ ꯐꯪꯕ ꯊꯔꯣꯏꯅꯦꯕ ꯃꯣꯏꯗꯤ ꯊꯨꯝꯍꯤ ꯌꯥꯎꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯄꯔꯣꯏ ꯏꯟꯖꯥꯡꯁꯦ ꯊꯨꯝ ꯃꯁꯥꯒꯤ ꯌꯥꯎꯖꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩꯅ ꯍꯥꯏ ꯂꯥꯟꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯂꯨ ꯊꯨꯝ ꯍꯥꯞꯄꯝꯗꯕ ꯆꯥꯕ ꯑꯂꯨ ꯀꯟꯅ ꯃꯦꯠꯂꯤ ꯏꯟꯖꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ
ꯑꯩꯗꯤ ꯄ꯭ꯂꯦꯟ ꯂꯩꯔꯒ ꯆꯤꯡ ꯂꯝꯕꯤꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝꯗꯩ ꯍꯥꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯀꯟꯅ ꯏꯟꯖꯥꯡ ꯍꯧꯔꯦ ꯑꯩꯈꯣꯏ ꯕꯥꯏꯅ ꯍꯣꯏꯔꯣꯡꯗ ꯃꯃꯥꯡꯗ ꯑꯌꯥ ꯊꯤꯜꯂꯦ ꯁꯤꯅ ꯊꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯅꯍꯥꯟꯁꯦ ꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯀꯥꯕꯅꯦ ꯈꯤꯇꯪ ꯊꯧꯒꯠꯄ ꯉꯝꯗꯕ꯭ꯔꯣ ꯀꯩꯅꯣ ꯉꯝꯕꯅꯦ ꯑꯗꯨ ꯒꯥꯔꯤꯗꯣ ꯍꯩꯇꯕ ꯊꯧꯒꯠꯂꯣꯅꯦ ꯑꯁꯪꯕ ꯂꯩꯔꯝꯕ ꯃꯦꯝ ꯑꯩꯈꯣꯏꯁꯦ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯦ ꯈꯔ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯠꯀꯦ ꯉꯝꯗꯕ ꯒꯥꯔꯤꯁꯦ ꯑꯌꯣ ꯏꯅꯥꯎ ꯅꯨꯄꯥꯒ ꯏꯕꯥꯅꯤꯁꯦ ꯃꯊꯛꯇ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯥꯎꯔꯝꯕ ꯌꯦꯟ ꯂꯝꯖꯦꯟꯗꯣ ꯊꯤꯕ ꯆꯠꯂꯤ ꯃꯌꯥꯝ ꯇꯞꯅ ꯆꯠꯂꯨ ꯀꯟꯅ ꯅꯦꯠꯅꯁꯨ ꯌꯥꯗꯦ ꯗꯦꯟꯖꯔꯅꯤ ꯃꯥꯏ ꯈꯨꯊꯧꯁꯤꯗꯤ ꯃꯃꯥꯡ ꯊꯥꯡꯒꯠꯂ ꯊꯧꯒꯠꯂꯛꯏ ꯀꯥꯏꯗꯒꯤ ꯌꯥꯃꯥꯍꯥꯁꯦ ꯕꯦꯔꯥꯅꯤꯀꯣ ꯍꯦ ꯆꯨꯝꯃꯦ ꯄꯩꯁꯨ ꯄꯥꯏꯔꯝꯒꯗꯕꯅꯤꯗ ꯉꯁꯥꯏꯁꯨ ꯄꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯄꯥꯏꯗꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛ ꯆꯤꯡꯗ ꯀꯥꯔꯛꯄꯁꯨ ꯀꯣ ꯏꯅꯥꯎꯅꯨꯄꯥ ꯍꯣꯏꯒ ꯌꯦꯄꯟꯁꯨ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒ ꯏꯟꯖꯥꯡꯁꯨ ꯑꯩꯈꯣꯏ ꯂꯣꯏꯈꯤ ꯇꯧꯔꯦ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯀꯥꯟꯁꯤꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏꯒ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯏꯔꯨꯞ ꯍꯣꯏꯒ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤꯒ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯁꯤ ꯏꯔꯥꯡꯁꯦ ꯐꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯤꯒꯤ ꯂꯝ ꯍꯦꯟꯗꯕ ꯃꯤꯒꯤ ꯀꯥ ꯍꯦꯟꯗꯕ ꯑꯩꯈꯣꯏꯗꯁꯨ ꯃꯤꯅ ꯁꯣꯛꯂꯛꯇꯕ ꯃꯤꯅꯁꯨ ꯑꯩꯈꯣꯏ ꯁꯣꯛꯂꯛꯇꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦꯀꯣ ꯃꯤꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯤ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯝꯄꯜꯁꯔꯤ ꯁꯥꯎꯔꯒ ꯔꯤꯑꯦꯛꯁꯟꯗꯤ ꯎꯠꯂꯛꯄ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯃꯍꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯃꯍꯤꯛꯀꯤ ꯃꯍꯤꯛ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯥꯒꯤ RX ꯅꯨꯡꯉꯥꯏ ꯉꯁꯤ RX ꯊꯧꯔꯒ ꯆꯤꯡ ꯀꯥꯔꯛꯄꯁꯤꯁꯨ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯃꯃꯥꯡꯁꯨ ꯌꯥꯝ ꯊꯥꯡꯒꯠꯂꯦ ꯗꯣꯡ 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 ꯑꯇꯣꯞꯄ ꯆꯪꯉꯨ ꯃꯣꯏꯁꯤ ꯃꯥꯏ ꯒꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦꯗ ꯅꯨꯡꯉꯥꯏ ꯄꯣꯁ ꯑꯃ ꯊꯝꯅꯦꯜꯒꯤ ꯀꯨꯝꯈ꯭ꯔꯁꯦ ꯊꯥꯖꯕꯗꯤ ꯊꯥꯖꯗꯦ ꯃꯈꯥꯗ ꯀꯨꯝꯊꯕꯗꯤ ꯒꯥꯔꯤ ꯇꯣꯡꯉꯛꯑꯣ ꯍꯥꯏ ꯑꯁ ꯀꯤꯌꯦ ꯌꯥꯔꯕꯣ ꯅꯪꯁꯨ ꯄꯥꯈꯪꯅꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯣ ꯇꯞꯅ ꯇꯞꯅ ꯇꯧ ꯒꯤꯌꯥꯔ 1ꯗ ꯊꯝꯃꯨ ꯀ꯭ꯂꯁ ꯊꯥꯗꯣꯛꯑꯒ ꯊꯧꯁꯤ ꯈꯣꯡ ꯄꯜꯂꯦ ꯍꯣꯏ ꯉꯁꯥꯏ ꯂꯝꯕꯤꯗꯣ ꯀꯥꯏꯔꯝꯕ꯭ꯔꯣ ꯃꯊꯛꯀꯤꯗꯨꯅꯤ ꯑꯁꯤꯗꯅꯤ ꯏꯕꯥꯅꯤꯅ ꯃꯃꯥꯡ ꯊꯥꯡꯒꯠꯂꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯅꯪꯁꯦ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯍꯩꯕ ꯅꯪꯁꯦ ꯂꯝꯖꯦꯟ ꯑꯃ ꯊꯦꯡꯅꯔꯒ ꯆꯦꯟꯈ꯭ꯔꯕ ꯋꯥꯅꯤꯗ ꯊꯦꯡꯅꯒꯅꯤ ꯅꯣꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯛꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯨꯠꯄꯒꯤ ꯀꯨꯛꯇꯨꯒ ꯐꯨꯠꯄꯒꯤ ꯀꯨꯛꯅ ꯁꯤ ꯂꯩꯔꯦ ꯐꯨꯠꯄ ꯂꯣꯏꯕ ꯃꯇꯨꯡꯒꯤ ꯀꯨꯛꯅ ꯁꯣꯝꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤ ꯀꯥꯔꯇꯨꯁꯅꯦ ꯑꯁꯤꯁꯦ ꯂꯥꯏꯁꯦꯟꯁ ꯒꯟꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯁꯨ ꯍꯩꯇꯦꯕꯀꯣ ꯁꯤꯁꯦ ꯂꯣꯛ ꯆꯤꯡꯈ꯭ꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯂꯣꯛꯁꯦ ꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦ ꯃꯥꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯛꯁꯦ ꯁꯤ ꯂꯣꯛ ꯆꯤꯡꯈ꯭ꯔꯦꯕꯀꯣ ꯂꯣꯛꯁꯦ ꯀꯃꯥꯏꯅ ꯄꯣꯛꯈꯥꯏꯔꯦꯕꯁꯦ ꯄꯣꯛꯈꯥꯏꯔꯅꯦ ꯕꯥꯡ ꯄꯣꯛꯈꯥꯏꯈ꯭ꯔꯅꯦꯕꯁꯦ ꯂꯣꯛꯁꯦ ꯆꯤꯡꯈ꯭ꯔꯦ ꯑꯗꯣ ꯂꯣꯛ ꯆꯤꯡꯕ ꯀꯥꯟꯗ ꯂꯣꯛꯁꯦ ꯀꯃꯥꯏꯅ ꯍꯟꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯁꯤ ꯇ꯭ꯔꯤꯒꯔꯁꯦ ꯀꯟꯅ ꯑꯁꯤꯁꯦ ꯀꯟꯅ ꯍꯥꯟꯅ ꯄꯥꯒꯅꯦꯕ ꯑꯁꯤ ꯐꯥꯔ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯇ꯭ꯔꯤꯒꯔꯁꯦ ꯈꯨꯠꯁꯤꯅ ꯀꯟꯅ ꯅꯝꯒꯅꯤꯀꯣ ꯑꯗꯨꯒ ꯇꯞꯅ ꯊꯥꯗꯣꯛꯀꯗꯕ
ꯑꯣ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯀꯥꯟꯗ ꯂꯣꯛꯁꯦ ꯍꯟꯈ꯭ꯔꯦ ꯑꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯁꯤꯁꯦ ꯂꯥꯏꯁꯦꯟꯁ ꯀꯅꯤ ꯃꯌꯥꯝ ꯀꯥꯔꯇꯨꯁ ꯅꯠꯇꯣ ꯃꯌꯥꯝ ꯎꯔꯝꯒꯅꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯆꯥꯅꯤꯡꯉꯥꯏꯒꯤ ꯀꯟꯅ ꯁꯤꯡꯖꯨ ꯃꯦꯠꯂꯤ ꯁꯤꯡꯖꯨꯁꯦ ꯍꯣꯇꯦꯜꯗꯩ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯃꯣꯗꯤꯐꯥꯏ ꯇꯧꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯃꯦꯆꯤꯟꯅ ꯍꯥꯏꯔꯒ ꯃꯦꯠꯅꯤꯡꯉꯥꯏꯔ ꯆꯥꯃꯦꯠꯇꯨꯗꯤ ꯍꯥꯎꯇꯦ ꯃꯣꯔꯣꯛ ꯁꯥꯍꯟꯗ꯭ꯔꯣ ꯑꯗꯨꯅ ꯊꯣꯡꯉꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯛꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯛꯁꯤ ꯌꯦꯟꯅꯔ ꯆꯥꯃꯤꯟꯅꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯥꯞꯄꯅꯤ ꯏꯟꯖꯥꯡ ꯎꯁꯇꯣ ꯑꯣꯛꯁꯥꯒ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯊꯔꯣꯏ ꯁꯤꯁꯦ ꯇꯨꯔꯦꯟꯗ ꯐꯪꯕꯁꯦ ꯁꯤꯒꯤ ꯃꯍꯥꯎꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯛꯄꯅꯤ ꯃꯊꯪꯗꯤ ꯍꯥꯞꯇꯦ ꯄꯥꯠꯀꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯄꯥꯠꯀꯤꯗꯤ ꯅꯠꯇ꯭ꯔꯦ ꯄꯥꯠꯀꯤꯁꯨ ꯍꯥꯎꯕ ꯃꯈꯜ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯈꯦꯠꯅꯩꯌꯦ ꯃꯈꯜ ꯃꯈꯜꯁꯦ ꯑꯗꯣ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯔꯣꯏꯒꯦ ꯆꯥꯔꯒ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯣꯛꯁꯥꯁꯦ ꯍꯥꯟꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯁꯣꯝꯗꯁꯨ ꯑꯣꯁꯥ ꯆꯥꯗꯕꯤ ꯃꯦꯒꯤ ꯊꯣꯡꯉꯤꯗꯣ ꯑꯥꯒꯤꯁꯨ ꯑꯣꯛꯁꯥ ꯆꯥꯗꯕꯅꯤ ꯑꯗꯨ ꯃꯦꯒꯤ ꯊꯣꯡꯔꯤ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯃꯅꯝꯁꯨ ꯃꯥꯜꯂꯣ ꯊꯣꯡꯉ ꯑꯇꯣꯞꯄ ꯊꯣꯡꯉ ꯁꯤꯡꯖꯨꯁꯨ ꯆꯪꯕꯤꯔꯦ ꯃꯩꯅꯦ ꯆꯥꯛꯇꯨꯁꯨ ꯄꯤꯈꯤꯕꯗꯨꯅ ꯑꯣꯖꯥ ꯁꯅꯥ ꯆꯥꯎꯕꯗꯣ ꯃꯣꯔꯣꯛ ꯈꯤꯇꯪ ꯈꯥꯕ ꯍꯦꯜꯂꯦ ꯃꯩꯅꯦ ꯃꯌꯥꯝ ꯇꯤꯟ ꯃꯤꯠ ꯆꯪꯈ꯭ꯔꯦ ꯃꯤꯠ ꯇꯤꯟ ꯁꯤꯁꯦ ꯈꯥꯕ ꯀꯩꯗꯧꯋꯦꯕ ꯃꯣꯔꯣꯛ ꯇꯤꯡ ꯂꯥꯎꯋꯦꯕ ꯁꯥꯔꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯗꯣ ꯍꯧꯔꯛꯈꯤꯀꯣ ꯄꯨꯂꯞ ꯐꯝꯃꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯍꯥꯞꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯒꯗꯧꯔꯦ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯑꯣꯛꯁꯥꯒ ꯀꯩꯅꯣ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯗ ꯍꯩ ꯃꯍꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯀꯟꯅ ꯃꯥ ꯅꯨꯗꯜꯁ ꯍꯧꯔꯤꯕꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯆꯤꯡꯗ ꯉꯥꯏꯍꯥꯛ ꯀꯥꯔꯛꯑꯒ ꯍꯥꯏꯀꯤꯡꯒꯤ ꯃꯑꯣꯡꯗ ꯌꯥꯏꯄꯟꯁꯨ ꯊꯤꯌꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯄꯣꯊꯥꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯔꯒ ꯉꯁꯤꯁꯦ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯄꯅꯦ ꯁꯤꯗ ꯄꯤꯁ ꯑꯃꯒ ꯌꯥꯎꯍꯜꯂꯣ ꯆꯥꯕ ꯍꯧꯔꯁꯤ ꯀꯩꯗꯧ ꯀꯥꯏ ꯀꯥꯏ ꯅꯣꯏ ꯆꯦꯟꯕ꯭ꯔꯣ ꯆꯥꯔꯣ ꯑꯩꯒꯤ ꯃꯤꯒꯤ ꯂꯣꯏꯗ꯭ꯔꯤ ꯕꯤꯅꯤꯠ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯣꯛꯁꯥꯗꯣ ꯉꯥꯛꯇ ꯈꯜꯂ ꯆꯥꯔꯗꯤ ꯆꯩ ꯆꯥꯔꯛꯑꯅꯤ ꯑꯗꯩꯗꯤ ꯁ꯭ꯂꯤꯕꯔ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯡꯁꯥꯁꯨ ꯃꯝꯁꯤꯜꯂꯛꯈ꯭ꯔꯦ ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯒꯗꯕꯅꯦꯕꯀꯣ ꯅꯪꯁꯨ ꯆꯥꯔꯣꯁꯦ ꯆꯥꯁꯦ ꯁꯤꯗ ꯆꯥꯛ ꯂꯩꯔꯦꯀꯣ ꯆꯥꯛꯁꯦ ꯁꯥꯅ ꯍꯥꯞꯂꯒ ꯉꯁꯥꯏꯒꯤ ꯑꯣꯛꯁꯥꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯆꯥꯛꯁꯨ ꯀꯣꯟꯅꯒꯗꯧ ꯃꯥꯟꯗꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯟꯅ ꯆꯥꯕꯤꯌꯨ ꯉꯁꯥꯏ ꯁꯣꯏꯔꯣ ꯃꯤꯁꯀꯣꯜ ꯄꯤꯕꯗ ꯅꯪꯁꯨ ꯂꯥꯛꯈ꯭ꯔꯦ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯁꯥꯎ ꯊꯤꯅ ꯍꯥꯎꯋꯦ 거기 저기나 신이 비싸지. 거기가 더 나은 거. 더 그냥 저기나 저 뽀. nè chậm này còn mây nè 파기 떠오는 mây nè 어때요? 어이씨 뭐 가입도 호브라 ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯁꯤ ꯊꯦꯡꯉꯅꯤꯕꯀꯣ ꯁꯠ ꯆꯥꯔꯒ ꯍꯟꯅꯤꯡꯉꯥꯏ ꯇꯧꯒꯦ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯒ ꯇꯧꯁꯤꯟ ꯎꯠꯁꯤꯅꯦ ꯅꯪꯒꯤꯗꯣ ꯚꯤꯗꯤꯑꯣ ꯁꯥꯔꯦ ꯀꯩꯗꯧꯔꯤꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯈꯤꯀꯣ ꯃꯌꯥꯝ ꯕꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯀꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯀꯤꯡꯗ ꯂꯣꯏꯁꯤꯜꯂꯦ ꯕꯕꯥꯏ